Arjun ko nupa ama lerame mase paisa nungsa yam paidana famous oidana adumain tawba mi ju nate ko mase icham chamba adumba mi amane mase akhoi lambi daga chalam madamda sum lalaga jakibada notice ka tawdaba ko adugumba icham chamba mi amane haitare adu magi nature amdi leba adu magi nature se kaino ham tamda mase mi gi awaba je siyeng mangam deba bas mateng yam pangal le haitare ko mi gi karigumba hairi mi se kino ma chak lamaga lerembaga se ma ek changaga ma pisa ga piwa nang si leiro kholu nang adu chak to charo kholo nang yam kino torga lebdan sa ngamda lebdo ubdo nungai te khotti ga to bogo adagi ri pisa ga si ta ho ja mina pisa ga ta ho bu si ur di man pisa ji khunga ga enang pisa ji ta hore kholore ga ma tu no ko chen chelaga pisa je happy na hona ba ko adagi di kram ta ma masak ka khangna da mi ja asina mangonda help to biyo kholo har asu ma je kama gi angamba lejaba sakti butho ka ma je help to gon mo ko adu ma mi yo yamne ba ko arjun je hari ma se thamoi je ka ni keno to ba yam seng ba adu mi gi yam helping nature oi ba adum ba mi hai tare ado mi sing jina mangonda hai gal le ko haidi nang je keno gi ngasi gi dunya gi sida nang je adu ki matik yam na kai noi ba mi ne adu na nang ko yam cheksalo khochelo gan haini ko mi gai jina ada mana sigje compliment on slowi ko aduga mi kharna di mangoda warning don so habi ko hari nang yamna kai normal mi na nonda gi kana bolok thok kan ngani ko kani ko nang cheksalo khochelo gan minus haini ado arjun je mi na haina bachama kem care to de ko keino tar di ma je magi punchi se asida ke haini magi punchi se halki mingonda help to do aduna magi punchi se gi wan tok che na ma je khanjara ga adu maina leijaba mi ne ko ada nongma numidang ama ko pung je 13 muk tare aduga ngasai mana lakpa lambi je pung chik ko haidi street se yamna quiet oirga adumaina adumba style le me aduga mana adukanda ne mana udoi se nupa ayamna ahal loriba ko mi ama ma se keno lambi je lanthok pangam da be lambi je lanthok na bahona ba ma se struggling to leiba ko lambi sida car me amma si chendra khotna gari acho sa me amma lo chela lei ko kon karam tana ma haidi lepaga ngasagi ahan oi mi to adi to lanthong na bo mateng to pang de ba ado yeng som to yengam de mai thokpa dum chanai ko alubu arjun ji ma gi thamoi de ko adum ba helping nature oi pani na mana mateng pang ne khalle ko ada mana hojiki ahal oi ba nupa da adu ki manak ta la ai mai ma khotto pai bi re ado tapna ngasagi road to cross story ko ada ngasai gi nupa do na yam kana kaisu mangonda ado da hayam de adubu kenom de hayam ko hari nang je yamna keno tawi khole mateng yam pangan ba mi ama oring mani khali thank you so much nang na swain to wiram se aduki matik mama lei gre khot khrena dubain hayam ko ada arjun je have smile tawe aduga ma su lae aduga keno tari ma keno ma gi ke haini ngasai gi situation je mangoda yamna uneasy oiba inung nuai ta bam di phauje ko ma se nang ge mana da ba ade ma se mayum hale ko mayum halaga ma se thong se hang do e thong jalle to ma gi keno the bag to thadare dai ma se adu kan ne mana kaino ma u doi se ai mai table si da ko amuba notebook amale rem doi ne ba ada ma se keno to swa ilawe haidi ngasai da gi ngam sa do inung nuai chadana uneasy oiga lakpa ko adai kari gi mana black notebook se ubu to swa iloi se hai ma to mana ma se mathanda leba ko my apartment sida ado mana ngasai gi black notebook se mana lei gi ba natte ba mathanda ne bale mi se ada ma se khale ka sibu aina lei gi bro aina ti lei gi da bani da khokhi da bani da man khale ko ade mana tapna ngasai gi kano gi mai te ba ma se changchele ado mai mami hun ga te ni chong hai khang ma hai yam anxiety ma feel to ko ma se ade mana tapna hang to e adu kan da ne mana u to se hai writings kara yarom mone ko khai keno ma iraga le mone ko man ibadi na teba man iram doi je ngasi gi afaba tawba haraga iram doi se ahal loiba nupa ama keno dagi road cross over the help tawba haraga iram ko ngasai gi good deed to da adagi madugi mamal haraga makha iram mamal sida ke irami numit nini haraga iram aduga makha amka su line am iram remaining lifetime haidi lemhoi banang gi bunchi gi keno do lifetime do odi do kya no iram se 24 years aduga tha hum kon ma iram aduga na ma je nok thoi ko ngatang kai no tar di
ꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯁꯦꯟꯁ ꯑꯝꯇ ꯌꯥꯎꯗꯦꯕ ꯁꯤ ꯏꯔꯝꯃꯤ ꯄꯣꯠꯁꯦ ꯀꯅꯥꯅ ꯏꯔꯝꯃꯤꯕꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯝꯃꯤꯅꯣ ꯃꯥꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤꯀꯣ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯔꯖꯨꯟꯁꯤꯅ ꯀꯩꯅꯣꯝꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕ ꯀꯩꯅꯣꯝꯃ ꯐꯤꯜ ꯇꯧꯋꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯀꯤꯕꯀꯣ ꯃꯥꯁꯦ ꯀꯤꯔꯞꯇꯤ ꯇꯧꯕ ꯑꯃ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗꯣ 24 years ꯑꯗꯨꯒ ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯃꯥꯏꯅ ꯏꯔꯝꯕꯗꯨꯗꯗꯤꯀꯣ ꯑꯗ ꯑꯔꯖꯨꯟꯁꯤꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯁꯤꯗ ꯉꯥꯛꯇꯪ ꯌꯦꯡꯉꯦ ꯃꯥꯁꯦ ꯀꯨꯏꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯅꯣꯠꯕꯨꯛꯁꯦ ꯈꯨꯝꯖꯤꯜꯂꯦ ꯑꯗ ꯃꯥꯅ ꯃꯀꯣꯛꯁꯦ ꯅꯣꯡꯃꯒ ꯍꯥꯏꯔꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯅꯃ ꯅꯣꯛꯑꯒ ꯍꯥꯏꯐꯦꯠ ꯍꯥꯏꯀꯣ ꯁꯤꯁꯦ ꯗꯤꯁ ꯏꯁ ꯁ꯭ꯇꯨꯄꯤꯗ ꯀꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯅ ꯃꯥꯁꯦ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯅꯣꯠꯕꯨꯛꯁꯦ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯁꯦ ꯃꯥ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯇꯨꯝꯕꯁꯦ ꯃꯥ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯦꯀꯣ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯣꯔꯃꯦꯜ ꯑꯣꯏꯅꯀꯣ ꯀꯩꯝ ꯇꯧꯗꯦ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯒꯤ ꯊꯕꯛ ꯆꯠꯇꯣꯒꯤ ꯃꯥꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯐꯣꯟꯁꯤ ꯌꯦꯡꯉꯦ ꯑꯗꯨꯀꯥꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯀꯩꯀꯥ ꯂꯥꯛꯄꯁꯦ ꯁꯨꯝ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯥꯏ ꯄꯣꯀꯦꯠꯁꯤꯗ ꯊꯤꯟꯖꯤꯟꯕꯁꯤꯗ ꯃꯥꯅ ꯄꯣꯀꯦꯠꯁꯤꯗ ꯋꯥꯂꯦꯠꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯋꯥꯂꯦꯠꯁꯤ ꯃꯥ ꯀꯩꯅꯣ ꯑꯩꯕꯨ ꯁꯤꯗ ꯄꯣꯀꯦꯠꯁꯤꯗ ꯍꯥꯞꯈꯤꯗꯥꯏꯅꯦ ꯈꯣꯠꯈꯤꯗꯥꯏꯅꯦ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯀꯣꯏꯌꯦꯡꯉꯦꯀꯣ ꯍꯥꯏꯗꯤ ꯃꯥ ꯀꯥꯏ ꯖꯒꯥ ꯃꯥꯅ ꯇꯦꯕꯜꯗ ꯑꯗꯒꯤ ꯃꯥꯏ ꯕꯦꯛꯇ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯐ꯭ꯂꯣꯔꯗ ꯀꯩꯗ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯀꯣꯏꯌꯦꯡꯉꯦꯀꯣ ꯃꯥꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯇꯞꯅ ꯋꯥꯈꯜꯁꯦ ꯈꯟꯖꯥꯟꯅꯔꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯃꯃꯤꯠꯁꯤꯅꯀꯣ ꯉꯁꯥꯏ ꯅꯣꯠꯕꯨꯛꯀꯤ ꯃꯥꯏꯀꯩꯁꯦ ꯑꯁꯤꯗ ꯃꯥꯏ ꯃꯃꯤꯠꯁꯤꯅ ꯁꯨꯝ ꯌꯦꯡꯉꯦꯀꯣ ꯅꯣꯠꯕꯨꯛꯁꯤꯗ ꯃꯥꯁꯦ ꯑꯗ ꯃꯥꯅ ꯅꯣꯠꯕꯨꯛꯁꯦ ꯍꯥꯡꯗꯣꯛꯑꯦꯀꯣ ꯍꯥꯡꯗꯣꯛꯀꯥꯟꯗ ꯉꯁꯥꯏ ꯄꯦꯖꯇꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯅꯣꯠꯕꯨꯛꯀꯤ ꯃꯥꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯆꯦꯟꯖ ꯇꯧꯔꯒ ꯉꯁꯥꯏ ꯏꯕꯗꯣ ꯀꯩꯅꯣꯝꯃ ꯆꯦꯟꯖ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯅ ꯆꯦꯟꯖ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯅ ꯏꯔꯝꯃꯤꯁꯦ ꯒꯨꯗ ꯗꯤꯠ ꯀꯣ ꯑꯐꯕ ꯇꯧꯈꯤꯕ ꯍꯦꯜꯞ ꯑꯣꯜ ꯃꯦꯟ ꯀ꯭ꯔꯣꯁ ꯗ ꯔꯣꯗ ꯀꯣ ꯉꯁꯥꯏꯒꯤ ꯑꯍꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯜꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯄ꯭ꯂꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯣꯁ ꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯏꯔꯝꯃꯦꯀꯣ ꯑꯗꯨꯀꯥꯟꯗ ꯑꯔꯖꯨꯟꯁꯤꯗꯤ ꯉꯁꯥꯏ ꯃꯥꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯝꯕ ꯁꯤꯁꯦ ꯄ꯭ꯔꯦꯡ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯕꯅꯤꯒ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦꯕ ꯇꯟꯖꯥꯁꯤꯗ ꯀꯩꯒꯤꯅꯣ ꯇꯥꯔꯗꯤ ꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯃꯥꯜꯂꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯑꯗꯣ ꯃꯥꯁꯤꯅ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜꯂꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯈꯟꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯩꯀꯣ ꯑꯗꯨꯒ ꯃꯥꯅ ꯃꯥꯏ ꯋꯥꯂꯦꯠꯁꯦ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯅ ꯇꯥꯍꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣꯝꯅ ꯍꯨꯔꯥꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯣꯠꯂꯝꯕꯁꯨ ꯌꯥꯏꯅ ꯃꯥꯅ ꯈꯜꯂꯦꯀꯣ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯇꯥꯔꯗꯤ ꯁꯨꯝꯕꯁꯦ ꯊꯣꯛꯀꯜꯂꯤꯗꯅ ꯋꯥꯂꯦꯠ ꯇꯥꯍꯧꯕ ꯑꯗꯩ ꯃꯤꯅ ꯍꯨꯔꯥꯟꯕꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯋꯥꯔꯁ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯂꯣꯖꯤꯀꯦꯜꯂꯤ ꯃꯥꯅ ꯁꯥꯟꯅꯔꯒ ꯃꯥꯅ ꯂꯣꯖꯤꯀꯦꯜꯂꯤ ꯊꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯃꯥꯁꯦ ꯀꯩꯅꯣꯗ ꯂꯥꯛꯑꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯣꯐꯤꯁꯇ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯛꯀꯥꯟꯁꯤꯗꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥ ꯃꯌꯨꯝꯗ ꯂꯥꯛꯄꯁꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯀꯣ ꯃꯊꯟꯇ ꯐꯝꯃꯒ ꯃꯥꯁꯦ ꯀꯞꯄꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯑꯗꯩ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯡꯉꯒꯀꯣ ꯑꯗꯨꯃꯥꯏꯅ ꯀꯞꯄꯒ ꯂꯩꯔꯝꯕ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯑꯔꯖꯨꯟꯁꯤꯗ ꯃꯥꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯄꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯊꯃꯣꯏꯁꯤꯗꯀꯣ ꯍꯥꯟꯅꯅ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥ ꯐꯕ ꯆꯦꯟꯁꯤꯜꯂꯒ ꯃꯥꯁꯦ ꯃꯤꯁꯦ ꯍꯦꯜꯞ ꯇꯧꯔꯗꯕꯅꯦꯕ ꯑꯗꯨꯕꯨ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯀꯣ ꯃꯥꯁꯦ ꯍꯦꯖꯤꯇꯦꯠ ꯇꯧꯔꯦꯕ ꯃꯥꯁꯦ ꯈꯟꯖꯥꯟꯅꯩꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯀꯩꯅꯣ ꯚꯣꯏꯁ ꯑꯃꯅ ꯍꯥꯏꯔꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤꯒꯤꯁꯦ ꯑꯉꯥꯡ ꯅꯨꯄꯥꯁꯦ ꯍꯦꯜꯞ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯅꯪ ꯀꯩꯅꯣ ꯍꯦꯜꯞ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯀꯣꯛꯁꯤꯗꯗꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯁꯦ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯗꯔꯀꯥꯔ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯃꯥꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯅꯦꯕ ꯍꯧꯖꯤꯛꯀꯤ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯃꯥꯅ ꯀꯩ ꯂꯧꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥꯁꯦ
ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯜꯂꯦ ꯑꯗꯨ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃꯦ ꯑꯗꯨ ꯃꯥꯅ ꯇꯞꯅ ꯍꯪꯉꯦ ꯀꯩ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯅꯪ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯦ ꯀꯩꯅꯣꯗꯣ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯣ ꯑꯗꯨꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯄꯅꯦ ꯃꯥꯔꯀꯦꯠꯇ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯣꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯩꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯥꯔꯖꯨꯟꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯏ ꯃꯅꯥꯛꯇ ꯐꯝꯕꯤꯔꯦ ꯑꯉꯥꯡꯁꯤꯒꯤ ꯑꯗꯣ ꯃꯥꯅ ꯃꯤꯈꯩꯁꯦ ꯀꯧꯔꯦ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯐꯣꯟ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯅꯥꯀꯟ ꯋꯥꯏꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯗꯨꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯃꯥꯁꯦ ꯉꯥꯏꯔꯦ ꯉꯥꯛꯇꯪ ꯑꯗꯨꯀꯥꯟꯗ ꯃꯤꯅꯤꯠ 20ꯃꯨꯛ ꯂꯩꯔ ꯃꯇꯨꯡꯗꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥ ꯃꯄꯥꯁꯦ ꯄꯦꯔꯦꯟꯁꯁꯦ ꯑꯁꯤ ꯆꯦꯜꯂꯛꯑꯦꯀꯣ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯂꯩꯍꯧꯔꯦ ꯈꯣꯠꯍꯧꯔꯦ ꯇꯧꯕꯗꯨꯗ ꯑꯗꯨꯋꯥꯏꯗ ꯐꯨꯝꯍꯧꯔꯦ ꯇꯧꯕꯗꯣ ꯃꯣꯏ ꯇꯥꯕ ꯃꯥꯜꯂꯦꯀꯣ ꯑꯗꯩ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯉꯥꯡꯗꯣ ꯀꯣꯟꯁꯤꯜꯂꯒ ꯈꯣꯠꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯥꯔꯖꯨꯟꯁꯤꯗ ꯃꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯧꯔꯒ ꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯥꯔꯖꯨꯟꯁꯤꯅ ꯃꯥꯁꯦ ꯅꯣꯛꯄꯗꯤ ꯉꯝꯗꯅꯀꯣ ꯃꯥꯁꯦ ꯏꯁꯃꯥꯏꯜ ꯑꯃ ꯐꯣꯔꯁ ꯇꯧꯔꯒ ꯃꯥꯁꯦ ꯍꯥꯏꯐꯦꯠ ꯅꯣꯛꯑꯦꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯨꯡꯗꯗꯤꯀꯣ ꯃꯥꯁꯦ ꯉꯥꯏꯔꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯅꯣꯠꯕꯨꯛꯇꯨꯗ ꯀꯔꯤ ꯏꯔꯝꯗꯣꯏꯅꯣꯗꯣ ꯃꯥꯗꯣ ꯑꯗꯣ ꯅꯨꯡꯗꯥꯡꯁꯦ ꯃꯥ ꯃꯌꯨꯝꯗ ꯂꯥꯛꯑꯦꯀꯣ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯨꯝꯁꯦ ꯆꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯀꯩ ꯁꯨꯝ ꯀꯩꯅꯣ ꯀꯨꯌꯦꯡ ꯌꯦꯡꯉ ꯃꯥꯁꯦ ꯌꯥꯝ ꯄꯥꯈꯠꯅꯅꯤꯀꯣ ꯆꯪꯉꯛꯏꯁꯦ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗꯀꯣ ꯒ꯭ꯌꯥꯟꯁꯦ ꯃꯥꯡꯈ꯭ꯔꯒ ꯃꯥꯁꯦ ꯇꯥꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝ ꯀꯥꯟꯁꯤꯗ ꯀꯩꯅꯣꯁꯤꯅ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯍꯥꯏꯌꯦ ꯅꯪꯗꯣ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯌꯥꯝ ꯀꯟꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯤ ꯅꯪ ꯇꯦꯝꯄꯔꯔꯤ ꯑꯗꯨꯃꯥꯏꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯦ ꯈꯣꯠꯈꯤꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯩꯅꯣ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯐ꯭ꯔꯦꯟꯗꯣ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯅꯪꯗꯣ ꯁꯨꯃꯥꯏꯅ ꯄꯨꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯅꯦ ꯈꯣꯠꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯍꯥꯏꯁꯨ ꯑꯩ ꯅꯍꯥꯟꯈꯩꯁꯨ ꯑꯝꯇ ꯇꯧꯗꯦꯗꯅ ꯅꯍꯥꯟꯈꯩ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯆꯥꯔꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤ ꯏꯁꯤꯡ ꯊꯛꯇꯅ ꯈꯣꯠꯇꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯅꯕꯒꯤ ꯃꯔꯝꯁꯤ ꯂꯩꯇꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯏ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯔꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯅꯣꯠꯕꯨꯛꯇꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯅꯤꯡꯕꯅ ꯃꯥꯁꯦ ꯈꯣꯠꯂꯕꯅꯦ ꯑꯗꯩ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔ ꯗꯤꯆꯥꯔꯖ ꯇꯧꯔꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯦ ꯃꯥꯏ ꯀꯥꯁꯤꯗ ꯑꯗꯩ ꯃꯥꯅ ꯀꯣꯏ ꯊꯤꯔꯒ ꯉꯁꯥꯏ ꯅꯣꯠꯕꯨꯛꯇꯣ ꯀꯩꯅꯣꯗ ꯂꯩꯔꯝꯃꯦꯀꯣ ꯍꯟꯗꯛꯇꯤ ꯀꯩꯅꯣꯗ ꯇꯦꯕꯜꯒꯤ ꯅꯥꯀꯟ ꯃꯆꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯥꯅ ꯄꯥꯛ ꯄꯥꯏꯔꯒ ꯅꯣꯠꯕꯨꯛꯁꯦ ꯄꯥꯛ ꯍꯥꯡꯗꯣꯛꯑ ꯌꯦꯡꯀꯥꯟꯗ ꯒꯨꯗ ꯗꯤꯠ ꯀꯣ ꯑꯐꯕ ꯇꯧꯕ ꯍꯦꯜꯞ ꯑ ꯆꯥꯏꯜ ꯀꯣ ꯐꯥꯏꯟꯗꯤꯡ ꯍꯤꯁ ꯄꯦꯔꯦꯟꯁ ꯀꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯣ ꯑꯗꯨꯗꯨꯒ ꯊꯦꯡꯅꯍꯟꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯜꯗꯨꯅ ꯀꯩ ꯏꯔꯝꯃꯤ ꯀꯣꯁꯇ ꯀꯩ ꯏꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯝꯄꯔꯔꯤ ꯍꯦꯜꯊ ꯏꯁꯨꯁ ꯀꯣ ꯑꯦꯟ +2 days ꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯥꯗꯤ ꯀꯩꯅꯣ ꯑꯥꯔꯖꯨꯟꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯔꯛꯇ꯭ꯔꯦꯕ ꯃꯉꯣꯟꯗ ꯃꯥꯅ ꯃꯉꯣꯟꯗ ꯔꯤꯌꯦꯂꯥꯏꯁ ꯑꯃ ꯇꯧꯔꯦ ꯑꯩꯅ ꯑꯐꯕ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯀꯛꯄ ꯑꯗꯨꯒ ꯇꯦꯝꯄꯔꯔꯤ ꯍꯦꯜꯊ ꯂꯣꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥꯁꯤ ꯀꯤꯕ ꯈꯣꯠꯄꯁꯦ ꯐꯖꯅ ꯍꯧꯔꯛꯑꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯦꯀꯣ ꯉꯁꯥꯏꯒꯤ ꯅꯣꯠꯕꯨꯛ ꯄꯥꯏꯔꯝꯕꯁꯤ ꯅꯣꯠꯕꯨꯛꯁꯦ ꯀꯪꯇꯥ ꯊꯥꯗꯔꯒ ꯃꯥꯁꯦ ꯃꯅꯤꯡ ꯈꯪꯍꯜꯂꯦꯀꯣ ꯑꯗꯣ ꯃꯥꯅ ꯈꯜꯂꯦ ꯑꯩꯅ ꯑꯐꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯒꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐ ꯇꯥꯏꯝꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯦꯝꯄꯔꯔꯤ ꯍꯦꯜꯊ ꯂꯣꯁꯄꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯂꯣꯁꯄꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯊꯣꯔꯛꯀꯗꯧꯔꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯑꯩꯅ ꯅꯍꯥꯟꯒꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯍꯤꯡꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯇꯥꯔꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯤꯅꯦꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯅꯤꯡꯐꯨꯜꯅꯦ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯃꯜ ꯑꯃ ꯀꯣ ꯍꯥꯏꯗꯤ ꯀꯣꯁ ꯃꯗꯨꯒꯤ ꯃꯃꯜꯗꯣ ꯑꯐꯕ ꯇꯧꯔꯨꯕꯒꯤ ꯃꯃꯜꯗꯣ ꯂꯧꯈꯤꯗꯧꯔꯤꯑꯕ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯀꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗꯒꯤꯗꯤ ꯃꯥꯁꯦ ꯑꯥꯔꯖꯨꯟꯁꯦ ꯄꯨꯡꯍꯣꯡ ꯍꯣꯡꯕ ꯃꯤ ꯑꯃ ꯑꯣꯟꯈ꯭ꯔꯦꯀꯣ ꯃꯥꯁꯦ ꯅꯥꯀꯟ ꯑꯣꯏꯗ ꯃꯥ ꯂꯝꯕꯤ ꯆꯠꯂꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯃꯤꯒ ꯑꯥꯏ ꯀꯟꯇꯦꯛ ꯑꯝꯇ ꯇꯧꯅꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯃꯤꯅ ꯃꯉꯣꯟꯗ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏ ꯀꯥꯟꯗꯁꯨ ꯃꯥꯁꯦ ꯍꯦꯜꯞ ꯇꯧꯅꯤꯡꯉꯒꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯤꯗꯣ ꯍꯦꯜꯞ ꯇꯧꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯕ ꯀꯩꯅꯣ ꯇꯥꯔꯗꯤ ꯃꯥꯅ ꯍꯦꯜꯞ ꯇꯧꯔꯒ ꯃꯉꯣꯟꯗ ꯊꯣꯛꯂꯛꯇꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯀꯤꯖꯕꯒꯤ ꯃꯁꯥꯗꯣ ꯀꯟꯖꯅꯤꯡꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃꯀꯣ ꯑꯥꯔꯖꯨꯟꯁꯤꯅ ꯃꯥꯅ ꯊꯕꯛꯁꯤ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ
kano toy kano pa han oi ba mi mo we ma se kano to bagi ke hani ma je accident mo thobo ma le ko ma se I ga tar ga maina ma am da help to bio ko di hai ba ngam da na ma se am na he da ga mai lei ba ui ko dai di na kano ek ta chat pa mi ga jina ma je help da to bi da mo loi na ignore to na ga loi chale ko adu ga for the first time mana khale mayam jina ignore to na sibu tasengna maram ma le jala khol pa jala ma se khanjana bhore ko adai ma su yam help to nge ma gi keno sina di ma gi thamoi sina di ngasagi han no ban pa do nang gi darkar ta ni nang ta help to ko to hai ma gi keno thamoi sina di ma ngon arjun ji da han jan hai ko adu ma gi wakhal ja asina di ma ngon da hai je nang help hek to ba tok to bo to nang khangina sana na tra nang gi keno ga punsi da adugumba nangi lifetime dagi numit ka khini adagi nangi temporary health loss natraga kino pesa nungsa mangba natraga nangi loved ones mangwa khotpa adamaina torok pasiyai khotpa siyai hai tambagam debo ko thok to nongon da phatta mayam thokani aduna nang yekshen aduna nang lao kholon to ya deni mase sai ki kino ahan noi ban pa do adagi mase lan thoga mase yeng da bid han yeng da bid la do ando mana lan thoga chum lai ko ngi ma gi ma khong je adu ke te lum da gre ko ma chat phong am silak re step amma thang ni ko ade mathang thang wa sina ma gi ahan ma thang wa step tu gi ani thok na lum silak ni ko ade khong thang je thang ngam da na du ki butik lum sil le ma se khalla ga ma se help to sira ko sira khalle adu bu ma se tanja sida mai wakhan sida khanja na ga ko ai help to ro ya roi khol roi ma se ma na masa je choose to jare ko adu ko ma se chela ga lai adar chun se mayum da chele ko ma se aduga ma thong di pam thing le da gi be ke ga pam hundo ga ma se chang adu ke no da ngasai gi ke no do ngasai gi ke ma gi notebook to notebook se ta pa hang do yenga na hanak ti ngasai gi good deeds to adu no irame adu course to da su no irame adu ma gi ke no do haidi no good deeds or no cause haiga da mai ame haidi nang afaba ke thabak tom to dre aduna nai punsi dagi so amta mang dre khote na mai irame adwana arjun je chor sa na hondo aduga man hai o to dei punsi dagi amta mang dre khotra na tra khotra aju phare khole hai adu bu notebook to nangi punsi dagi ke amta mang dre khotra ni iram ta so ma sa manung da ko kaino ma loss to jaba do no ma feel to haidi magi aseng ba magi kaino do mi helping to ban nature do adu do loss oi greba soma kanda adu ne bo loss oi se aduna mangonda tasena magi punsi dagi adumba kemta mang tre khotre na no bukte iram ta ga so ma masana di loss oi jaba feel to weba ada arjun je kaino to adum thabak se mana avoid to bo hore ko afaba to da ba se ma afaba to ba tar ga chu ma gi punsi da du main tholak ka do du khalu ba dagi ma je afaba je tawning tar to da na ma se du maina avoid to hore de mi je keno ne ba ma je ta seng na adumba mi natte ba id mi afaba keno gumba mi na wa ta ba adugumba helping aduda mana helping nature oi ga du maina to ga ma gi punsi se adu maina to ga le ko mi ne hai tare ko aduna mana khangong da du baina magi punsi se khangong hong pasida ma se chaba thak pasi gyan men ta slak tre da iri tumba chaba da magi office at da ma nuti gi adum haidi manam help to ba ya ba situation se adum thengnai ni ko adu man help su to na bo na ba da ma se kai adu ki matek magi thamoi manung si da wa ba depression chaba anxiety feel to ba adagi di ma se khoido bangsa oro chhoning ba haidi arjun je hana mana magi keno da fajana intigenal layer bo punchi do adu oyak treba magi punchi se pung khong hong hai tare ko adai ma se numdang abadi ma se tum ji adaba tum ge thor ga sai gi mana nupa ma maina to hobu do ma help to bungam ho to ba ko to adu bam to sum nising pa dagi ma je tum ba ya tabagi ma se chom lak ta na ge to re nga sai gi table do the label kino do sai notebook to I'm adum nak sang jil lag notebook se pai ga ekta le mai si da pop thar ga notebook si da ekta khudum na shura ga nang nai ngona gi pam si kai no kholo ma si gi asuk wa punsi mahing si ro ko si nang nai ngona gi pam si kholi si to ga ma si koi do si saw ba gi main to re ko adu ga notebook se asmana ko pe se hang do ga ga ino nang nai ngona gi pam si to ga ma si hang do ga ma pi jo tar ga ma si ngatang pham mang le ko adu ga da
ꯇꯞꯅ ꯃꯥꯅ ꯁꯨꯝ ꯃꯣꯏ ꯃꯃꯤꯠꯁꯤꯅ ꯅꯣꯠꯕꯨꯛꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯠꯕꯨꯛꯁꯦ ꯑꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯇꯞꯅ ꯇꯞꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣꯝꯃ ꯃꯃꯤ ꯈꯔ ꯁꯥꯝꯕꯀꯣ ꯄꯣꯠ ꯑꯃꯅ ꯏꯕ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯔꯝꯕꯗꯣ ꯑꯗꯨꯏꯗꯣ ꯁꯥꯐꯣꯡꯕ ꯍꯧꯔꯛꯑꯦꯀꯣ ꯉꯁꯥꯏꯒꯤ ꯄꯦꯖꯇꯨꯗ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯪ ꯑꯃꯅ ꯁꯨꯝ ꯏꯔꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯎꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯎꯔꯛꯑꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯆꯪꯉꯒ ꯃꯥꯁꯦ ꯁꯣꯔꯁ ꯊꯕꯦ ꯍꯣꯠꯂꯒ ꯌꯦꯡꯉꯦ ꯑꯗꯨꯀꯥꯟꯗ ꯏꯔꯝꯃꯤꯁꯦ ꯀꯩꯅꯣ ꯏꯔꯝꯃꯦꯀꯣ ꯃꯥꯒꯤ ꯄꯥꯁ ꯑꯣꯏꯔꯛꯇꯣꯏꯅꯤꯀꯣ ꯏꯔꯝꯃꯤꯁꯦ ꯍꯥꯏ ꯃꯥꯅ ꯀꯩꯅꯣꯁꯦ ꯆꯦꯁꯦ ꯁꯠ ꯍꯥꯡꯗꯣꯛꯑꯒ ꯃꯅꯤꯡꯂꯣꯝꯁꯤꯗ ꯉꯁꯥꯏꯒꯤ ꯏꯔꯝꯕ ꯀꯩꯅꯣ ꯄꯦꯖꯇꯣ ꯑꯗꯨ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯔꯤꯁꯦꯟꯠꯂꯤ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯒꯨꯗ ꯗꯤꯠꯁ ꯑꯗꯒꯤꯗꯤ ꯀꯣꯁꯀꯤ ꯏꯔꯝꯕꯗꯨꯒꯤ ꯃꯃꯥꯡꯗꯀꯣ ꯄꯦꯖ ꯃꯃꯥꯡꯁꯤꯗ ꯃꯥꯅ ꯍꯥꯡꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯆꯍꯤꯁꯦ 23 ꯃꯥꯅ ꯆꯍꯤ 23 ꯁꯨꯔꯤꯉꯩ ꯃꯇꯝꯒꯤꯀꯣ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯦꯟꯇ꯭ꯔꯤꯁꯦ ꯃꯥꯅ ꯅꯍꯥꯟꯈꯩ ꯎꯕ ꯅꯠꯇꯦꯀꯣ ꯑꯦꯟꯇ꯭ꯔꯤꯁꯤꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯝꯗꯣꯏꯅꯦ ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯀꯣ ꯑꯗꯨꯏꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯁꯇꯔꯗꯣ ꯑꯗꯨꯒ ꯊꯦꯡꯅꯍꯟꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯝꯕꯗꯒꯤ ꯊꯦꯡꯅꯍꯟꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯑꯗꯨꯅ ꯒꯨꯗ ꯗꯤꯠꯁꯇꯨ ꯑꯣꯏꯔꯦꯗꯅ ꯍꯥꯏꯗꯤ ꯑꯐꯕ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯗꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯜ ꯀꯣꯁꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯥꯗꯔꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯍꯥꯏꯔꯒ ꯏꯔꯝꯃꯦꯀꯣ ꯑꯗ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯐꯥꯗꯔꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯕꯤꯖꯤꯅꯦꯁ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯃꯥꯒꯤ ꯁꯣꯞꯇꯣ ꯀꯩꯅꯣ ꯇꯧꯕ ꯊꯤꯡꯖꯤꯟꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯃꯥ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯅ ꯑꯉꯥꯡ ꯑꯃ ꯍꯦꯜꯞ ꯇꯧꯔꯨꯕꯗꯣ ꯑꯗꯨꯁꯨ ꯃꯥ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯣꯏꯟꯁꯤꯗꯦꯟꯁꯤ ꯅꯠꯇ꯭ꯔꯦ ꯇꯁꯦꯡꯕꯅꯦꯅ ꯃꯥꯅ ꯈꯪꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯄꯦꯖꯁꯦ ꯄꯞ ꯐꯥꯒꯠꯂꯦ ꯃꯃꯥꯡꯂꯣꯝꯗ ꯐꯥꯒꯠꯂꯒ ꯃꯥꯁꯦ ꯌꯦꯡꯉꯦ ꯑꯗꯨꯀꯥꯟꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯦꯟꯇ꯭ꯔꯤ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦ ꯑꯦꯟꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯕꯁꯅ ꯊꯦꯡꯒꯗꯕꯗꯒꯤ ꯅꯪꯅ ꯆꯤꯡꯊꯣꯛꯑꯒ ꯀꯟꯕꯤꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯃꯜꯗꯨꯅ ꯅꯪꯒꯤ ꯃꯃꯥ ꯂꯩꯇꯕ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯏꯔꯝꯃꯦ ꯑꯗꯨꯀꯥꯟꯗ ꯃꯥ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯀꯥꯟꯗ ꯃꯥꯁꯦ ꯃꯥꯏ ꯃꯥꯏꯟꯁꯤꯁꯨ ꯕ꯭ꯂꯦꯡ ꯆꯠꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯥꯁꯦ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣꯗꯒꯤ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠ ꯄꯥꯏꯔꯒꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯕ ꯃꯥꯒꯤ ꯄꯦꯔꯦꯟꯁꯇꯣ ꯂꯩꯕꯀꯣ ꯑꯗ ꯃꯥꯅ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯨꯔꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯦꯔꯦꯟꯁ ꯂꯩꯕꯗꯨꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯛꯄꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯕꯁ ꯑꯃ ꯂꯥꯛꯄ ꯑꯗꯩ ꯃꯥꯅ ꯕꯁ ꯂꯥꯛꯑꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯅꯣ ꯊꯦꯡꯖꯤꯟꯒꯅꯤ ꯈꯣꯠꯆꯤꯟꯒꯅꯤꯅ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯏꯔꯒ ꯕꯁ ꯂꯥꯛꯄꯗꯒꯤ ꯁꯣꯝ ꯆꯤꯡꯊꯣꯛꯑꯒ ꯃꯥꯅ ꯇꯨꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯜꯍꯧꯕꯅꯦꯕ ꯑꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯥꯔꯀꯦꯠ ꯆꯠꯈꯤꯕꯅꯦꯕ ꯃꯥꯔꯀꯦꯠ ꯆꯠꯈꯤꯕꯗꯨꯗꯒꯤ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗꯕꯅꯦꯕ ꯃꯥꯅ ꯃꯥꯔꯀꯦꯠ ꯆꯠꯈꯤꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯗ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯃꯃꯥꯗꯣ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯎ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯇꯝꯗꯨꯗꯗꯤ ꯂꯣꯏꯅ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯥꯏꯔꯤꯁꯤꯗ ꯏꯔꯝꯕ ꯃꯇꯝꯗꯗꯤ ꯃꯥ ꯕ꯭ꯔꯣꯛ ꯗꯥꯎꯟ ꯇꯧꯔꯦꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯗꯤ ꯃꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯔꯛꯇ꯭ꯔꯦꯕ ꯃꯥ ꯁꯤ ꯇꯧ ꯑꯩꯉꯣꯟꯗ ꯁꯤ ꯊꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯥ ꯂꯩꯇꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯉꯥꯡꯗꯣ ꯍꯦꯜꯞ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯔꯤꯒ꯭ꯔꯦꯠ ꯆꯥꯕꯅ ꯃꯥꯁꯦ ꯊꯜꯂꯒ ꯍꯤꯡꯍꯧꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯃꯥꯡꯈꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯃꯃꯥꯗꯣ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯗꯣꯔꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯄꯦꯖꯇꯣ ꯃꯥꯅ ꯁꯦꯒꯥꯏꯔꯦꯀꯣ ꯀꯩꯅꯣꯗꯒꯤ ꯑꯗꯨꯒ ꯃꯥꯁꯦ ꯁꯦꯒꯥꯏꯔꯒ ꯂꯪꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯕꯣꯏꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯍꯦꯛꯇ ꯁꯔꯥꯁꯉꯩ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯃꯥꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯪꯊꯣꯛꯈ꯭ꯔꯦ ꯕꯣꯏꯗꯣ ꯀꯩꯅꯣꯗ ꯃꯥ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯈꯣꯠꯂꯣ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩ ꯍꯥꯏꯅꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯔꯖꯨꯟꯗꯣ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯈꯟꯖꯥꯟꯅꯔꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕ ꯕꯣꯏꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯂꯛꯇꯣꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯥꯅꯀꯣ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯅꯣꯡ ꯀꯟꯅꯁꯨ ꯇꯥꯕ ꯃꯇꯝ ꯅꯣꯡꯁꯦ ꯀꯟꯅꯁꯨ ꯇꯥꯔꯤꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯃꯄꯥꯟ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯊꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯪꯊꯣꯛꯈꯤꯕ ꯕꯣꯏ ꯑꯗꯨꯒ ꯂꯪꯊꯣꯛꯈꯤꯕ ꯕꯣꯏꯗꯣ ꯐꯪꯉꯦꯀꯣ ꯑꯗꯨ ꯃꯥꯅ ꯕꯣꯏꯗꯨ ꯄꯨꯔꯒ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯃꯥꯁꯦ ꯇꯦꯕꯜꯁꯤꯗ ꯊꯝꯃꯦ ꯃꯥꯅ ꯑꯗꯨꯒ ꯁꯣꯔꯁꯦ ꯁꯥꯡꯅ ꯐꯅ ꯍꯣꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯟꯗꯛꯇꯤ ꯈꯜꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯃꯥꯁꯦ ꯂꯥꯎꯋꯦ ꯀꯟꯅ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯨꯝꯁꯤꯗ ꯂꯩꯔꯝꯕ ꯀꯩꯅꯣ ꯃꯌꯥꯝ ꯃꯩꯒꯁꯦ ꯍꯦꯛꯇ ꯈꯞꯄꯛꯑꯦꯀꯣ ꯑꯗꯨꯒ ꯔꯨꯝꯁꯦ ꯏꯪꯁꯜꯂꯦ ꯑꯗꯨꯒ ꯔꯨꯝꯁꯤꯗ ꯃꯥ ꯃꯊꯟꯇ ꯂꯩꯕꯗꯧꯅ
haidi presence se tawroktreba magi nakanda mi ama leibdo na ma se feel tawre ko adagi khangudana boy se pad hangdore mas khang prek khange hek boy se hangdore page se hangdoga sumaina page blank mo page aman sat hangdore aduga mana ise balance be maintained ko amana balance legeda bane sine aduga da man haise haidi adugi makha sentence ama mu le afaba toriba khudingi nangonda gi su phattaba chatki ga tabane kaino haiba matamda nanga toriba afaba do mingonda thokadaba phattaba nanga kanbira bani nangi punsi dagi afaba khara so akoina lawbu ta bani haiga mani ire ko aduga na ma jidi somakanda ai ngonda sik poji tholi uji kari gi dum kholi no hai ai hana aduk nuai na lejeram ba ai se noina swai to gai tholi je kari gi dum khakla ma ji sawning man le ya je ko adagi mana swai na breakdown to nge manung sida kino to Hojiki ngasai book se paikale ko masa matanda paikale adai ma se khang pre khang pan phamde makha da floor ji ma se phamda re aduga na page se pak hangdore aduga hadakti keno tore ko haidi page hangdo e khudinga ki ma se keno to hore haidi ma gi heartbeat chong adai last ki page da ta hangdo ga keno tore aduga na upcoming haiga thole ko hai tholokadorba oirakadoriba mathang hai matung tawada oirakadorba my future do adu tholokadorba incident amani ko upcoming haiga thoktoje upcoming good dates ko apawa to wada nangna adu do kaina ham tumda you save 5 people ko mi manga gi punsi kan bi kan doine aduga makha gi course ko mamal duna entire remaining days of your life nagi punsi kile moriba numit khuding mang to adu na mamal oidoine adu nang do si doine haiga du mai ire aduga sagi boy do makha tam tare ko adu ta khumjing re ma thanda adai thi arjun je som kan sor su tabe holaga ma se ka tore boy banak to changne ko aduga hang do ga mani yeng mo tam nang sagi upcoming do mai torga iraga lerem boduma adum ure ko adai ri mana khalle haidi sig poche bu aibu kamai to nu chu aibu isa kan je toira sisina asim go already ai gyan ta je tre na ma se atuki mati gani no toroga ma se kino haidi masa je gyan am ta tre ba masa haidi mana kino toroga thoktana imung dagi le ta ga so asona kan mi do si toiba natra aduna ma je chatlaga mi do kan bi ka dra natra ga mana mai punsi se kan je ga dra na ma se kino tore go haidi Maja yam panic oi ba dung situation ama ko life or death situation am da leire ma chawjik ata numit se yaure nga sai gi notebook ta iram ban numit tom adi do yaure hade da arjun se hawle numit se ma di khange thok toi che nong numit chi da ma siba natraga mi siba amadi tawrane ma ji khanga bane ado ma se hawle aduga kino tore ma se iruja mai tha chadna khotna ko aduga magi bag to pure notebook to ma hapchalle go ma se pure ma la e aduga ma nga saina haiba notebook to lo hi ko details mai do sai gi road ama se ka nero oi bon road ama lei ko adugi road ki nga sai gi kino haidi kino do hai road to na saina thek pa jaga ama lei bo adugi jaga tu da ne ba somna kan dagi bus ama lak to ne do somna kan gi na truck ama lak to ne aduga ngasagi keno accident thok to mo pham to adune ba arjun jina la ga lep ga le ko adai ri ma china ngai de numi che keno to dra kho ka kram kan thok to no si pot che kho che ma se ngai re ngam pung kyam ho gra do arjun che ngasagi thamoi che chong go ma se ngai bani aduga khangau da nang ngasagi ma bus ama lak ki mo khon se tare ko aduga sona kan da truck ama lak ki mo khon se tare adamana khalle o hojikti yaure matam se ai siba natranga mi siba amati tawdore ko tore hojik ko de mana keno tore ngata mai wa khanjida for a fraction of second ma khanje ai isa ji choose tawjira ko chira na mana khanjai ko haidi aina accident se thokpadagi ngak thoksira aduga keno tawsira ngasai gi ai do hingjana bo na sira na ma khale adu bu mana khale ai hinguraga kari kana doino aina hinguraga gil to lerani mi aduga lakadoriba punsi da ko sigumba keno changyen kya amusu lakhini aduda aiso gil orega adum hingdoina adugi sarukpudi aina mi je kal horage aduga ai share su sijrage na ma je khalle ko nangi breakdown point je oire ade mana hek changjil laga mi myam je bana save to ge to basi da ma pulaba singa tangi ko keno to kreba
ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯂꯦꯞꯈꯤꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯁ꯭ꯇꯦꯞ ꯑꯃ ꯊꯥꯡꯕꯁꯤꯗ ꯇꯞꯅ ꯁ꯭ꯂꯣ ꯃꯣꯁꯟ ꯆꯠꯄ ꯍꯧꯔꯦ ꯑꯗꯩ ꯅꯥꯀꯟ ꯑꯣꯏꯠꯀꯤ ꯁꯥꯎꯟꯉꯩꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯃꯤꯁꯤꯡꯁꯦ ꯕꯁꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯦꯛꯇ ꯍꯥꯏꯗꯤ ꯇꯞꯅ ꯀꯩꯅꯣ ꯃꯈꯨꯠ ꯍꯦꯟ ꯃꯨꯚꯃꯦꯟꯠꯁꯤꯗꯩꯗꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯁꯦ ꯇꯞꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯐꯣꯔ ꯍꯥꯏꯗꯤ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯆꯠꯄꯗꯧꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯥꯅ ꯃꯈꯨꯠꯁꯤꯅ ꯍꯥꯏꯔꯒ ꯀꯩꯅꯣꯁꯤꯗ ꯀꯩꯅꯣ ꯇ꯭ꯔꯛꯀ ꯕꯁꯀꯁꯤꯗ ꯅꯣꯏ ꯑꯝꯇ ꯈꯥꯝꯃꯣ ꯈꯣꯠꯂꯣ ꯊꯦꯡꯖꯤꯟꯗꯣꯔꯦ ꯈꯣꯠꯂꯦꯅ ꯇꯧꯔꯦ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯛꯀ ꯕꯁꯀꯗꯣ ꯁꯣꯝ ꯂꯥꯛꯑꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯑꯍꯥꯟꯕꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯁꯤꯜꯂꯦꯀꯣ ꯀꯩꯅꯣꯒꯤ ꯕꯁꯀꯤ ꯃꯥꯏꯀꯩꯁꯤꯗ ꯆꯦꯟꯁꯤꯜꯂꯦ ꯑꯗꯨꯀꯥꯟꯗ ꯕꯁꯁꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯊꯣꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯄꯥꯡꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯀꯥꯟꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯅꯥꯀꯟ ꯑꯣꯏꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯕꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯤꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯁꯇꯨꯁꯨ ꯈꯥꯝꯃꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯛꯇꯨꯁꯨ ꯈꯥꯝꯃ ꯂꯩꯔꯝꯃꯦ ꯑꯦꯛꯁꯤꯗꯦꯟꯗꯤ ꯊꯣꯛꯇꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟꯁꯦ ꯀꯜꯂꯒ ꯑꯩꯗꯤ ꯁꯤꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯅ ꯃꯤꯔꯔꯗꯣ ꯕꯁꯀꯤ ꯃꯤꯔꯔꯗꯣ ꯑꯗ ꯌꯦꯡꯉꯤ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯃꯥꯒꯤ ꯃꯁꯥꯗꯣ ꯑꯗꯨꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦꯕ ꯕꯁꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯌꯨꯝꯗ ꯃꯥꯅ ꯅꯣꯠꯕꯨꯛꯇꯣ ꯉꯁꯥꯏꯒꯤ ꯐꯨꯔꯒ ꯈꯣꯠꯂꯒ ꯃꯥꯅ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯃꯥꯅ ꯂꯥꯎꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯄ꯭ꯔꯖꯦꯟꯁ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯃꯥꯁꯨ ꯄ꯭ꯔꯖꯦꯟꯁ ꯑꯃ ꯐꯥꯎꯔꯛꯑꯦꯕ ꯂꯝꯕꯤꯁꯤꯗꯀꯣ ꯑꯗꯨꯒ ꯃꯥꯏ ꯃꯅꯤꯡꯁꯤꯗ ꯁꯦꯗꯣꯋꯤ ꯐꯤꯒꯔ ꯑꯃꯀꯣ ꯃꯤꯒꯤ ꯐꯤꯒꯔꯗꯤ ꯃꯥꯅ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯎꯏꯌꯦ ꯃꯥꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯅꯣꯠꯕꯨꯛꯇꯣ ꯃꯥꯏ ꯃꯈꯨꯠꯇ ꯄꯥꯏꯔ ꯂꯩꯔꯝꯃꯦ ꯑꯗꯨ ꯅꯣꯠꯕꯨꯛꯇꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯠꯕꯨꯛꯁꯤꯗ ꯏꯔꯝꯃꯤꯁꯦ ꯌꯨ ꯁꯦꯐ ꯀꯣ ꯅꯪꯅ ꯃꯤ 5ꯒꯤ ꯊꯋꯥꯏ ꯀꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯂꯦꯡꯋꯥꯏꯔꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯅ ꯃꯃꯜ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯒ ꯏꯔꯝꯃꯦ ꯑꯗꯨꯀꯥꯟꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯅꯣꯠꯕꯨꯛꯁꯤꯗꯒꯤ ꯁꯠ ꯍꯥꯡꯒꯠꯂꯒ ꯃꯃꯤꯠꯁꯤꯅ ꯉꯁꯥꯏꯒꯤ ꯃꯤꯔꯔꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦꯀꯣ ꯃꯁꯥꯁꯦ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛ ꯁꯦꯗꯣꯒꯤ ꯐꯤꯒꯔꯗꯣ ꯑꯗꯨꯗꯣ ꯑꯣꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯣꯠꯕꯨꯛꯇꯨ ꯃꯈꯥꯗ ꯀꯩ ꯏꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯑꯥꯔ ꯅꯥꯎ ꯗ ꯅ꯭ꯌꯨ ꯃꯦꯟꯇꯦꯅꯔ ꯀꯣ ꯅꯪꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯅꯧꯕ ꯃꯦꯟꯇꯦꯅꯔꯗꯣ ꯑꯗꯣ ꯅꯪ ꯑꯣꯏꯔꯕꯅꯤ ꯈꯣꯠꯂꯕꯅꯤ ꯍꯥꯏꯔꯒ ꯏꯔ ꯂꯩꯔꯝꯃꯦ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯃꯈꯥꯗ ꯅꯪꯒꯤ ꯃꯣꯇꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯨꯗ ꯕꯤ ꯕꯦꯂꯦꯟꯁ ꯑꯗꯨꯒ ꯅꯪ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯍꯧꯖꯤꯛ ꯅꯁꯥꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯅꯪ ꯌꯥꯎꯔꯕꯅꯦ ꯍꯥꯏꯔꯒ ꯏꯔ ꯂꯩꯔꯝꯃꯦ ꯀꯣ ꯑꯗꯨꯀꯥꯟꯗꯅꯦꯕ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯔꯤꯌꯦꯂꯤꯇꯤꯁꯦ ꯍꯤꯠ ꯇꯧꯔꯛꯑꯦꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤꯗꯀꯣ ꯑꯐꯕ ꯇꯧꯒꯦꯔꯥ ꯐꯠꯇꯕ ꯇꯧꯒꯦꯔꯥ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤꯗ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯕꯦꯂꯦꯟꯁ ꯇꯧꯒꯗꯕꯅꯦꯅ ꯃꯥꯁꯦ ꯈꯟꯖꯥꯅꯔꯦꯀꯣ ꯉꯥꯛꯇꯪꯁꯤꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯣ ꯍꯥꯏꯗꯤ ꯅꯦꯛꯁ ꯇꯥꯏꯝ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯈꯟꯖꯥꯅꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯒꯦ ꯈꯣꯠꯀꯦꯗꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯈ꯭ꯋꯥꯏꯒꯤ ꯄꯤꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯈꯣꯠꯄꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ